HOUJIK THOKLIBA IRANG ASIDA security force na YENGDUNA LEIBAGI MATIK CHABA evidence LEIRABADI Bar Association Da Khutsinbiyu Supreme Court case file TOUGE HAINA All Manipur Bar Association AMADI High Court Bar Association Manipur na PHONGDORAKLI Lamdam asida THOKLIBA IRANG ASIGA mari leinana ngasi Manipur da leiba Manipur High Court ki complex da leiba High Court Bar Association of Manipur ge office da All Manipur Bar Association AMADI High Court Bar Association Manipur na sinduna paugi mifam ama pangthokre Bar Association ani asigi maru oiba thomi kaya yauna pangthokiba paugi mifam aduda High Court Bar Association Manipur gi President Y Nimol Chan hai HOUJIK THOKLIBA IRANG ASIDA security force na nakal nama khaktada mateng pangba amadi pamdaba thodok sing thokpada tumina yengduna leibagi CHABA evidence leirabadi Bar Association da sinabiyo Evidence aduna maru oiba machak ama oiraga Supreme Court case file tawna bahonage amaromda security force na irang thokpada yengduna leiba thengnarabadi manak nakpa police station da complaint tawbiyo complaint sing aduna awaba taraba miyoi singda CHABA justice piba ngamgane HOUJIK THOKLIBA IRANG ASIDA leikhidraba miyoi singda leingakna ex gratia pigani haina lauthokliba ase tawfam thokpa amane ex gratia pigadoriba leikhidreba miyoi sing ase chapchana masak khangdoktuna India gi citizen khaktada pibiyo Indo Myanmar ngamkhai sambal ase agaknaba matamda khaba loisinduna kanglon kaina sanglakpa mitop sing thingba mathau tai National Highway haibasi lanai gi nate miyam gi property ne maram maduna HOUJIK athingba leiriba National Highway number 2 ase athuba matamda hangdokadabane Hiram asigi matangda mamangda Supreme Court pukhatkiba adugi mathakta amukka hena kanna taksingane amaromda suda leiriba lalunlup singna chugi ground rule thugairiba ase state amade center laingakna akanba mideng sangadabane HOUJIK THOKLIBA IRANG ase suda yaudaba militant kaya yausilakpagi mami amasu chawna tari masi laingakna kupna yengsingadabane HOUJIK THOKLIBA IRANG ase tangdu leitaba phibamda hanjilaknaba pumnamakna honaminasi hainasu mahangna makha takhi Security singna yam toina hainaba kayam chumabano natragana lalibra haibududi settle tawdri security force singna kayumatamda Assam rifle gi maming supan ba yawi one side ta kano tawre akogi support to wimongda directly or indirectly support to wimongda leire habi allegation mayam ma lakosigi matangda karigumba madugi matangda any police station da karigumba complaint leramagadi complaint gi copy ama ekhoida pibiu natragana atopa akogi photographic evidence or akogi any other material leiragadi haiba barani sigi marakta amada akoida pibiu haiba material sing ase akoina Supreme Court ta masi submit tongonaba aduga further akogi justice ama puraknaba honabada public na siguma mateng pangbiro haidana akoina public ta appeal tawjabani